ꯃꯈꯥꯗꯅꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗꯅ ꯌꯦꯡꯕ ꯈꯥꯗꯅꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒ ꯂꯩꯌꯦꯕ ꯃꯕꯥꯅꯤꯁꯦ ꯌꯥꯝꯅ ꯋꯥꯕ ꯑꯅꯤꯁꯦ ꯀꯞꯄꯅ ꯁꯤꯒꯤꯗꯧꯔꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯃꯆꯥꯁꯨ ꯄꯣꯛꯆꯗꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯂꯩꯔꯕꯅ ꯁꯤꯒꯤꯗꯧꯔꯦ ꯑꯗꯨ ꯃꯄꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯆꯥꯁꯦ ꯑꯃ ꯄꯣꯛꯍꯟꯁꯤꯔꯥ ꯃꯣꯏꯒꯤ ꯃꯆꯥꯗꯣ ꯄꯣꯛꯑꯔꯣꯏꯗꯧꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯄꯥꯞ ꯈꯔ ꯇꯧꯔꯛꯄꯅ ꯃꯣꯏ ꯃꯆꯥ ꯐꯪꯂꯔꯣꯏ ꯑꯗꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯇꯧꯖꯔꯛꯄ ꯃꯍꯩꯅꯤꯡꯒꯤ ꯐꯪꯂꯤꯕꯗꯣ ꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯖꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯕꯅꯤ ꯅꯨꯡꯉꯥꯏꯔꯨꯔꯣ ꯍꯥꯏꯅ ꯊꯥꯕ ꯅꯠꯇꯦ ꯁꯔꯒꯗ ꯂꯥꯛꯑꯒꯗꯅꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯁꯤ ꯑꯃꯕꯨ ꯅꯪꯒꯤꯗꯨꯗꯤ ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤꯕꯣ ꯑꯗꯣ ꯃꯄꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯗꯤ ꯌꯥꯕꯤꯌꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯔꯦ ꯃꯥꯗꯣ ꯍꯥꯏꯕꯗꯤ ꯑꯃꯗꯤ ꯃꯅꯥꯛ ꯑꯅꯤꯗꯣ ꯄꯩꯁꯥ ꯄꯥꯏꯍꯜꯂꯣꯗ꯭ꯔꯥ ꯃꯄꯨ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦꯅ ꯌꯦꯡꯂꯛꯄꯅꯦ ꯃꯈꯣꯏ ꯕꯥꯅꯤꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯦ ꯑꯗꯣ ꯃꯕꯥꯅꯤꯒꯤ ꯃꯆꯥꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯄꯨ ꯌꯥꯔꯣꯏꯍꯦ ꯅꯪꯗꯤ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦꯁꯅꯦ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯀꯅꯥ ꯂꯩꯍꯧꯒꯅꯤ ꯃꯐꯝꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯉꯁꯤꯕꯨ ꯍꯥꯏꯕꯗ ꯀꯔꯤ ꯌꯥꯕꯤꯈ꯭ꯔꯒꯦ ꯃꯄꯨꯅ ꯌꯥꯔꯣꯏ ꯋꯥ ꯈꯨꯗꯤꯡꯒꯤ ꯌꯥꯔꯣꯏ ꯑꯩ ꯉꯁꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯤꯡꯉꯦ ꯑꯃꯕꯨ ꯃꯥꯁꯦ ꯊꯋꯥꯏ ꯇꯥꯛꯄꯅ ꯁꯤꯒꯤꯗꯧꯔꯦ ꯑꯗꯨꯅ ꯏꯟꯁꯥꯡ ꯇꯧꯗꯅ ꯊꯥꯕꯤꯈ꯭ꯔꯣ ꯃꯉꯣꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯝꯇ ꯏꯟꯊꯧꯔꯣ ꯄ꯭ꯔꯤꯟꯁꯦꯁ ꯉꯥꯟꯊꯣꯏꯕꯤ ꯅꯪꯕꯨ ꯊꯥꯅꯤꯡꯗꯦꯅ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯌꯦꯡꯍꯜꯂꯛꯑꯅꯨ ꯑꯁꯤꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯗꯨꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯋꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯈꯤ ꯑꯗꯨꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯍꯥꯏꯕꯗꯤ ꯍꯁꯕꯦꯟꯗꯨꯅ ꯂꯥꯛꯂꯒ ꯋꯥ ꯀꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯐꯪꯅꯈꯤ ꯑꯉꯥꯡꯗꯨ ꯄꯤꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯔꯝꯕꯗꯒꯤ ꯊꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯠꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯍꯟꯕꯗ ꯏꯃꯥ ꯏꯄꯦꯝꯃ ꯑꯉꯥꯡ ꯌꯥꯎꯖꯗꯕ ꯑꯩꯈꯣꯏꯁꯤꯕꯨ ꯑꯉꯥꯡ ꯄꯤꯕꯤꯔꯦ ꯏꯁꯣꯔꯅ ꯑꯉꯥꯡ ꯄꯤꯕꯤꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯗꯒꯤ ꯀꯩꯗꯧꯔꯛꯈꯤ ꯑꯉꯥꯡꯗꯣ ꯁꯟ ꯁꯥꯕ ꯍꯧꯒꯠꯂꯦ ꯉꯥꯛꯇꯪꯗꯨꯗ ꯑꯗꯨꯗꯩ ꯁꯟ ꯁꯥꯕꯗꯒꯤ ꯑꯃꯨꯛ ꯊꯥ ꯑꯃ ꯐꯥꯕꯗ ꯑꯉꯥꯡꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤ ꯑꯗꯨꯗꯩ ꯃꯣꯏꯁꯦ ꯑꯆꯝꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦꯅ ꯁꯤꯗꯤ ꯀꯔꯤꯅೋ ꯍꯥꯏꯕꯗ ꯃꯄꯨ ꯍꯥꯏꯕꯗꯤ ꯅꯣꯡꯗꯝꯕꯅ ꯄꯤꯔꯛꯄ ꯃꯈꯣꯏꯗ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯕꯒꯤ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯥꯡꯂꯛꯄꯁꯤꯗ ꯅꯣꯡꯗꯝꯕꯅ ꯃꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯕꯨ ꯁꯍꯔꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯄꯥꯕꯣ ꯑꯩꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯁꯤꯒ ꯄꯣꯛꯄꯅꯦ ꯑꯩꯁꯤꯒꯒꯤ ꯆꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯤ ꯂꯣꯏꯅ ꯂꯩꯔꯤꯕꯅꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯁꯨ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯩ ꯀꯗꯥꯏꯗꯁꯨ ꯆꯠꯅꯤꯡꯗꯦ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕꯨꯡ ꯄ꯭ꯔꯤꯟꯁꯦꯁ ꯀꯥꯒꯣꯌꯥ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯩꯅꯣ ꯊꯥꯞꯇ ꯐꯥꯔꯤ ꯅꯪꯅ ꯂꯥꯛꯄꯁꯦ ꯑꯗꯨꯒ ꯅꯪ ꯅꯨꯄꯥꯒ ꯀꯣꯏꯅꯔꯗꯅ ꯅꯪ ꯁꯤꯒꯦꯔꯥ ꯄꯥꯕꯨꯡ ꯊꯥ ꯑꯃ ꯑꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕꯗꯕꯨ ꯂꯩꯕ꯭ꯔꯣ 18 time is just a number ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯄꯥꯕꯨꯡ ꯅꯨꯡꯁꯤꯈ꯭ꯔꯦ I fell in love Princess Kaguya nang natoribata karino nang gangiba karino to din nang mapamsida sung thamba jararoy khayadana nang bu aina raskumari to mana yoke khalaga nang na swaige lalu panjo amada aidi bikhari amada nang na yum manjalaga khali bisa karikina doya roy aina to alloy atogumba Pabung ejit banget mo Imagi Princess Kaguya Yangune Nang hariba nupado kadagino ne akoy lamgiro habite akoy kulakiro ibema pangani ibema nang na bunu shirabadine is thadwang wataba kaina di madi pesa paiti aduga ne pesa pai banu pa amada habite khamba laira bada nai doi sarok nongban pesa pai bamda nai bana patra Ima ay mangodi ang nusiye magpisa pa ito sukay-sukay di princess nina ay na mangonda sana bora-bora piga ni ima kim kalu na ima ay nungay na lang niye Hai nang nangyari ba to karino Aigi abadi napagi da matal pinakpan nong damba na pinakpan sana bora-bora da nang nangi saram sa na bandipado ka pigi haba Hey Tawkat pa rin matata tawkat pa hon na ka da baka ba Like kada ba ka da ba hon na ka no Ning tawa ba da niya? Yung pala ka niya, ning tawa to ka niya, property po naman ako yung pera ka daw, kaya na, nang nupado ka na, biyaray! Ima, nang di, pabungom na, yam na bukjilsan minupiyurum na na, nasitag kami na ima ay di, ay gi, nung naman na piyak ba, sanaro pabung namak, pabungan na nga na jabada, ay nangasimu kayo hay, ay naapamataw ba da, pabungan na nga na sumamang tokte, ay gi punsise, ay nahinglurak, ay hay doon na laglaban eh, asida doon nagtingmam tokte! Nangi apamada ka na sa timbangan laruye. Nama aibu, pusi cepat nang nagcaw pada sorry, ipik pada gicaw pa ayo pido na lagli. Namagan na caba macet, tumba macet tau
ꯇꯨꯅ ꯂꯥꯛꯂꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨ ꯀꯔꯤ ꯃꯍꯩ ꯂꯩꯔꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯤꯅ ꯀꯔꯤ ꯃꯍꯩ ꯂꯩꯔꯤ ꯌꯣꯛꯈ꯭ꯔꯦ ꯌꯣꯛꯑꯝꯃꯅꯤ ꯊꯥ ꯑꯝꯇꯪ ꯌꯣꯛꯑꯒ ꯏꯁ ꯋꯥꯕ ꯁꯥꯔꯗꯅ ꯇꯤꯅꯤꯡꯗ꯭ꯔꯦꯍꯦ ꯑꯦ ꯊꯥ ꯑꯝꯇꯪ ꯑꯣꯏꯒꯦꯔꯥ ꯊꯥ 5 ꯑꯣꯏꯒꯦꯔꯥ ꯆꯍꯤ 1 ꯑꯣꯏꯒꯦꯔꯥ ꯆꯍꯤ 9 ꯑꯣꯏꯒꯦꯔꯥ ꯅꯊꯧ ꯇꯥꯕ꯭ꯔꯥ ꯌꯣꯛꯑꯦꯗꯤ ꯌꯣꯛꯑꯦ Princess, nang adum na nga ba tawagte? Ay na nang wala adum ka manners, takpura manners. Asiyo mahanibisi anong sidi chihina ayaw raga English tete na nga mo sa iyang taning na heba ay pasara na smart father ni hay na may piba manners ka arad na yari ko besala Kariya! Namase! Degree lo na ba ni ka nga ba? Graduation lo na ba ni class 6 ta? Kari ima ng class 6 lawyer ba se ay di amta tamaw ji ima tham na chaw thukra bani na ima na lai babi oy me ima yam na para me je ho Ay, ibi ma! Chak phone mo cho. Lang sa lo, taning na. Eki po jisu sa pasa ba na kayo ni? Pasa ba? Princess Kagoya, nangona ay nawangang base ng sumpapaning drisekari kino. Punata, nang nahojik ni payam na nung sinaban ni payam na nang mayong paning mapawra ba nina ay na nakita magta mapam ahumdagi haibadi raja ahumdagi Raskumar anika kura doon nang hojik moy na proposal la moy na nanga unasagi haya hojik aduna nang hojik ready oraga thoklako ay moy ka unana basilam lagi mamana mo koy hamdana leire amo hamta kausalake Babo, ayam lo babo. Ay gina pa ayam lo si babo. Ay ito pa nga mo. Babo, ay mo ngagpayo babo. Hey, nang ngangi ba kanina? Ha? Pikling ay da kunggangi hedo hela nga hakaba do nang na aduna tungkoy ba yaro ine. Kanga ba? Ha? Ado nangi nungay na bagtungi future gi nungay na banine na pa mo sinili ba sa Ay kangi. Babo nga imagadi, pwesa da nga bumingagtani. Kala ba da nga bumingagtani? Adubo, ay di adu ko maminati. Ay di princess ki mapungtag-puglag pa ni. Rajkumari yoy na hana da gilak pa ni na. Ay sigong badak ay si pwesa da nga uzade. Ay di, miya pa ba? Ay bunong si Beba may dugang uzi. Adu na babo, ay ngonda tingano. Ay di apama da tingano. Natrama, babo nga apaba oy. Nang ngangwa po na majay, nang ngangwa po na machumi, nang hay do loy po na machumi, ado shu. Pabong gay maga na silibas nang ikana bata na tina ko ikana na ba ini nang nanupado ka nang nanumpala bali mo ki property may sanalo pa naman na nakalat hay turok pa dyan na singmo na kakwan la sakro la ay yaro magala Your Highness, mazay bema. Adom na ay ngasi proposal mapuraisin. Your Highness. Adombo kay tabak to birige. Kay to bangam gani ay gidamakta. Nang sa ay na masaksu udari, amata udari. Ado, nang kita magta ay si Dok Papaw pangam gani. Si Dok ke harapan sa si Dok pangam gani. Nang sa ay gitaway ni. Pare dali siyo. Hazing magsiyo. Ay gidamakta ne. Hazing magsiyo. Ay na sikrap, adi kanagalahogan ni Nangti. Adi oy tog na bawani na. Ay ado ada kangge. Ay nange at maduga na kay nulubong gani. Ado, nang hojik ay gidamakta sigani hay ka banina ne. Sida ba yara na. Yang na siyo haksini. Yang na siyo. Ay yang na pinagay ba no pinate. Ay faces level yam na wat ni ngon da. Kangge na na. iba sini nga maruya Hello, Your Highness. Ay nang mulawla ba lakla ba ne? Ay nang wanda lawra pura ka tsaka ne. Ado, nang naskak ko am ta jenge pazabi. Ay buhek ta noy gumana law ba yaba no pinay na kalabaro. Ay di noy ginamang da sulak laro ye. Babong na pamuhay bagi pambi bagi wane.
ꯑꯩꯕꯨ ꯉꯥꯎꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯉꯥꯎꯕ ꯃꯤ ꯃꯌꯥꯝꯅꯤ ꯑꯩꯅ ꯄꯥꯜꯂꯤꯕ ꯔꯥꯖ꯭ꯌ ꯑꯃꯗꯤ ꯑꯩꯅ ꯀꯣꯜꯂꯤꯕ ꯂꯝꯗꯝ ꯑꯃꯗꯤ ꯁ꯭ꯋꯥꯏꯒꯤ ꯂꯝꯗꯝ ꯄꯨꯝꯅꯃꯛꯅ ꯉꯥꯎꯅꯔꯤꯕꯅꯦ ꯕꯨꯔꯤ ꯕꯨꯔꯤ ꯖꯥꯏꯃꯣꯟ ꯔꯥꯖꯀꯨꯃꯥꯔ ꯕꯨꯔꯤ ꯕꯨꯔꯤ ꯖꯥꯏꯃꯣꯟ ꯑꯅ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯃꯛꯇ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯦ ꯑꯗꯨꯒꯤ ꯑꯥꯠꯃꯥꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯌꯦꯜꯂꯤ ꯀꯤꯖꯤꯌꯦ ꯑꯩꯗꯤ ꯅꯪꯒ ꯑꯩ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯃꯣꯏ ꯅꯪꯕꯨ ꯇꯝꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯩꯉꯣꯟꯗ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩꯗꯤ ꯁꯤꯡꯒꯜꯅꯤꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯈꯔ ꯍꯧꯖꯕꯗꯨꯗ ꯅꯨꯡꯉꯥꯏꯗꯅ ꯂꯩꯖꯕꯅꯦ ꯅꯪ ꯂꯥꯛꯑꯒꯗꯤ ꯃꯤꯡꯒꯜ ꯑꯣꯏꯔꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯇꯥꯟꯇ꯭ꯔꯤꯛ ꯀꯧꯔꯒ ꯇꯥꯟꯊꯣꯛꯍꯜꯂꯒꯅꯦ ꯍꯦ ꯆꯥꯎꯈꯠꯇꯕ ꯃꯤꯅ ꯏꯃꯥꯟꯕ ꯌꯥꯝꯅ ꯆꯥꯎꯈꯠꯀꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯅꯨꯄꯤꯅ ꯇꯥꯟꯅꯩꯕ ꯍꯥꯏꯕꯅꯦ ꯇꯥꯟꯇ꯭ꯔꯤꯛ ꯀꯧꯔ ꯇꯥꯟꯊꯣꯛꯍꯟꯒꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯖꯕꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯥꯏꯟꯁ ꯈꯔ ꯍꯥꯏꯒꯦ ꯐꯖꯕ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯑꯩꯅ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯨꯝꯅ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯥꯠꯄꯤꯔꯔꯣ ꯀ꯭ꯋꯥꯗꯧꯅ ꯄꯥꯟꯕꯤꯔꯔꯣ ꯑꯃꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯕꯗꯤ ꯖꯨꯕꯤ ꯄꯥꯝꯕꯤꯒꯨꯝ ꯑꯩꯗꯤ ꯂꯦꯞꯄꯤꯒꯅꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯨꯝ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯀꯩꯅꯣ ꯖꯨꯕꯤ ꯄꯥꯝꯕꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯅꯥꯄꯤ ꯀꯥꯏꯅ ꯎꯏꯃꯩꯕꯦꯝꯃ ꯀꯩꯅꯣ ꯑꯩ ꯀꯣꯛ ꯆꯥꯛꯇꯣꯔꯦ ꯄꯥꯕꯨꯡ ꯌꯥꯝ ꯇꯥꯊꯣꯛꯀꯣ ꯃꯁꯦ ꯑꯩꯅ ꯁꯣꯟꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯦꯝꯄꯔꯁ ꯂꯩꯔꯨꯆꯣ ꯑꯩꯅ ꯊꯥꯈ꯭ꯔꯒ ꯗꯨꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯍꯧꯗꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯍꯩ ꯔꯥꯖꯀꯨꯃꯥꯔ ꯁꯥꯕ ꯁꯤꯡꯒꯜ ꯁꯥꯕ ꯅꯪꯅ ꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯔꯥꯖꯀꯨꯃꯥꯔꯤ 마세 루홍나빠 미워해버니 마세 하스벤 나머지 나머지 파드르는 수지 강해지나 아주나 마세 리젝트 리젝트 까이드기 노시나 이 까이비는 루이네 이제는 빌리드나 허직디 빌리드나 ꯑꯩ ꯈꯪꯉꯕꯅꯤ ꯃꯣꯏꯒꯤ ꯁꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯂꯥꯏꯔ ꯑꯅꯪ ꯄꯨꯝꯅꯃꯛ ꯁꯨꯛꯌꯥꯝꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯦꯁꯁꯦ ꯃꯣꯏ ꯃꯔꯛꯇ ꯊꯥꯔꯒ ꯃꯥꯁꯨ ꯄꯥꯞ ꯆꯦꯟ ꯇꯥꯔꯦ ꯈꯪꯉꯕ ꯃꯥꯁꯦ ꯂꯧꯈꯠꯂꯨꯕꯅꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯦꯕ ꯊꯥꯎ ꯑꯃꯗꯤ ꯃꯥꯅ ꯆꯠꯀꯦꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯑꯩꯅ ꯊꯥꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯇꯧꯔꯦ ꯑꯋꯥ ꯇꯥꯔꯦ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯂꯩꯕꯁꯦ ꯑꯋꯥꯕꯅ ꯊꯜꯂꯕꯅꯦ ꯑꯗꯨꯅ ꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯔꯤꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯃꯥ ꯈꯔꯗꯤ ꯈꯪꯂꯝꯕꯅꯤꯅ ꯍꯣꯏꯅꯦ ꯃꯄꯨ ꯅꯪꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯄꯨ ꯑꯩꯅꯗꯤ ꯈꯜꯂꯨꯕꯅꯤ ꯂꯥꯏꯔꯕꯅꯤꯅ ꯃꯣꯏꯁꯦ ꯈꯔ ꯌꯦꯡꯕꯤꯔꯒ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯁꯅꯨ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯕꯠ ꯂꯥꯏꯔ ꯑꯅꯪ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯃꯣꯏꯁꯦ ꯌꯦꯡꯕꯤꯐꯝ ꯊꯣꯛꯇꯦ ꯐꯠꯇꯕꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯨꯗꯅ ꯌꯥꯝꯅ ꯆꯥꯅꯤꯡꯉꯗꯤ ꯂꯦꯛꯅ ꯇꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯇꯥꯗꯧꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯈꯠꯂꯨꯔꯁꯦ ꯄ꯭ꯔꯤꯟꯁꯦꯁꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯖꯩ ꯃꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯂꯦꯡꯊꯣꯝꯗ ꯉꯥꯎꯔꯤꯕ ꯑꯩꯗꯤꯅꯦ ꯂꯧꯈꯠꯂꯨꯔꯁꯦ ꯍꯥꯏꯔꯨꯁꯤꯅꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯍꯧꯖꯤꯛꯇꯤ Princess kagoya nana kapi to karigino nakakano karigi kapino na nupa na batang lo na pati na pila mani na ipema ay kapliba natin babo nupa chakra na kapliba natin ay hojik thalay bagda janma matam jabri babo babong nung shiraba ima nung shiraba nuy batadong laga jatuba ni babo ay jan pagi matam jabri kari bari jano thale bagte ma lo la ni ka hangi do ga nang bu tha gi ro mai be ma tha do bu mi ka na de nang na ngang be do kari no e sa da soron ma play ta ba da ai tha sa da hey apang ba ay sina ajama mi ne na khalurabro ha ay na tha amada mapung marai phana lai sabi phaki basibu nang na hek kauthok khiba yabro ay se ajama mi na te ne apang ba ay se थाले बाकी प्रिंसेस ने थाले बाकी निंग थोरेन भी नहीं ऐसे खंगे दना cha hai kari no ne acting ka tao to mo ka ge na wa lo te
पैसा अमत पिरमदने इजान पिना अमत थादरंद्रे मागी सनागी बोला मुझे पूरे चक्र माले लेरमदने ताइबंग पाल पृथ्वी हाइबसे नंग मसक मुन खंगलबा नत्रा हौजिदिना अमुंग न चनिंग मरोइने नंग हा Apu, ay, Prithvi se, yam din nungshi. Ay napuglag padagi, lirik po na mitsing do, yam na nungay rin. Nungay ba memories yam na lirik. Ado kay matagta, ay na nungshi jaban, no pasuri hori do ko. Magpudi yam na ningsangi. Ato po, mapando dati ay yam mukha na dyan ningdre. Kaya gino hay di, mapando gi missing do, loy na. Greedy ngagtane. Pisa pamba, mibo, mihingcha, mine na kanda ngagtane. Machabu nungsi da ba, machabu pisa kita magtayo to, kaya kan mo, paano po. Kaya daw rin no, ay dyan ningdre ate. एक्टिंग तो नो चंग्रो लादी चंग्रो पेलो बने लोई सले समय To like, share and subscribe.